Thadou Inpi Manipur Amasung Meetei Allianceki Warep Taramna Oklakli Pawasi Pandam Pausedagi Lokhatchabane Manipur ingtapa puraknaba amadi khundaminariba phurupsingi marakta nungsi chanaba puraknaba hotnabada punna thabak tawminanaba Thadou Inpi Manipur Amasung Meetei Allianceki marakta amato waina yana warol ama khuyak pinakhre haire Thadou Student Association TSA na thadorokpa cherol amada wafam asi phongdokladuna phurup anigi marakta punna thabak tawminanaba yanakhiba wafam adubu taramna okpaga loinana khongthang asina Manipurda ingtapa amadi phurupsingi marakta nungsi chanaba puraknaba hotnabada achouba mateng oiragani haire amaromda Thadou miyamgi hak amadi saktam kannaba hotnabada Thadou Inpi Manipur na laukhaliba thabaksingbu apenba phongdokpaga loinana Meetei Alliance na phurup asiga mateng pinaba amadi wari sanabada ayaba pikhibabu apenba phongdokle loinana phurup ani na punna thabak tawminanaba amato waina yanakhiba asina Manipur da punna khundaminariba phurupsingi marakta hena nungsi chanaba ama puraklagani haibagi thajabasu mahairoi lubasina thamlakle loinana Thadou Inpi Amasung Meetei Alliance ani na laukhalakpa thabakta TSA na angamba mateng pigani haina su Fongdorakli Manipur Issueda BJP Amasung Congressna Parliamentpu Kangjeibung Onthokle Pawasi Pandam Pausedagi laukhatchabane BJP Amasung Congressna Parliamentpu Kangjeibung Onthoktuna Manipur isubu masana amagum sanabagi thabak tokpiro haina RPI Athawale Delhi Youth Wing ki President Borisna Fongdorakli Delhi ki Patel Chesta leiba RPI Athawale Youth Wing ki Office ta ngarang pangthokiba pawgi mifam amada Borisna makhatana phongdokhibada Union Home Minister Amit Shah na March 9 dagi Manipur gi lambi sathok chasin yargani haikhraga ngasi fawba thabak to onthokpa ngamdaba asi laibak thibane thawong asina Manipur da President rule thamduna laingak le hairagasu hanaga chapmanaba haidokhibawa thabak to onthokpa ngamdana laire Mahangna makhatara duna hai Union Home Minister gi wafam yaroi haiduna lambi thingliba chinkuki narco terroristing da military crackdown tawba ngamdaba karigino haiba wafam thamkhe pawgi mifam adu da saruk yakhiba Delhi Youth Wing gi working president Laisram Lamnganbana phongdokhibada Parliament mifam da Manipur gi isu puthoktuna BJP amadi Congress na hunabagi mahut irang asigi waroisin ama puraknaba amato waina hotnabane hena afaba khongthang oigani haiba wafam thamkhe Naga MLA Singna Governor Unakhre Pawasi Pandam Pausedagi laukhatchabane Naga MLA Singna Manipur gi Governor ga unaduna Manipur da miyamna hojik mayoknariba awaba phibam kayaga mari leinana wari sanaduna Manipur da mahausagi punsida hanjinaba hotnabina bataksinkhre Imphal gi Rajbaban da ngarang Naga MLA Sing Awangbo Niumai Khasim Basum Losi Dikho Laisio Kaising Je Kumosa Amasung Zahemlung Panmaina Governor Ajay Kumar Bhalaga Unakhre Governor ga unabadu da Naga MLA sing asigi maikei dagi Manipur miyamna mayoknariba tongan ba isu kaya Governor da paudamduna Governor gi pukning singsinkhe Naga MLA sing gi maikei dagi sahi ani faraklaba Manipur gi irang asi loisinaba Akanba thabak laukhat pinaba Governor da taksin baga loinana Manipur da ingtapa amadi mahausagi punsida hanjilaknaba laingang laukhatpa thabak khudimakta Naga MLA sing na angamba mateng pigani haibagi thajabasu Governor da thamkhe Amaromda Surachandpur Meetei United Committee gi co-convener Nabaning Thaujamna luchingba committee asigi mihut kangbu amanasu ngarang Imphal gi Rajbaban da Governor Ajay Kumar Bhalaga Unakhre Governor ga unabadu da Manipur gi irang asina maram oiduna Surachandpur district gi lanjena duna tongan ba relief camp sing da changjafam lauduna leireba internally displaced person sing na mayoknariba khudongsa daba kaya marik chumna khangan baga loinana Athuba matamda mijeng sangbiduna relief camp gi lakhotpa yaba thabak sing lakhot pinaba warwal yawba memorandum amasu Governor da pisankhe Governor Ajay Kumar Bhalanasu committee gi wafam lumna lawbaga loinana IDP gi lakhotpa yaba thabak sing athuba matamda laukhanaba hotnagani haibagi thajaba pirakhi haire Kuki-Zo sing na Chathariba matam kaktaba shutdown bu NPO na Akanba Maongda Yaningdaba Fongdorakli Pawasi Kangleipaki Maira Pausedagi laukhatchabane Union Home Minister Amit Shah gi order matungin na Manipur da free movement lahenbagi mayokta Kuki-Zo sing na Chathariba matam kaktaba shutdown bu Naga People's Organization NPO na Akanba Maongda Yaningdaba Fongdorakli loinana hojik Chathariba total shutdown gi khongjang asi loiselhanaba NPO na laingakta matam thakre NPO na taliba demand asi phangdravadi makhataba Akanba khongjang lakani haina mari leinaba singi pungning chingchilakle NPO gi information and publicity wing na thokpa cherolamana Kuki sing na hojik Chathariba total shutdown asina maram oiraga Manipur da punna khunda leitaduna maihorol dagi laimina micham miyam da yamna chauna khudong chadaba madi awaba kaya mayokna halle laingang na khudakta thabak laukhatuna mahausagi phibam da hanjilhana bahona viyo
मधु नत्रगन NPO गी ओइबा थबक पाइखलगलगनी हाइना चेरोल अदुना खंगलगले